National Sports University Prime Minister Narendra Modi da ure uyung tambina ba haijakre August thakai loirakpada saba hauragani haina Chief Minister Birena Fongdokre. Forest Minister Shyam Kumar na local area fund dagi lupa lakh kun anro kendragi differently able persons singi khakle haikre. Chadliba chahi ing lising aniga supna tarataret asi leibak asigi miyam punna hotnaduna anouba leibak ama oihalase haina Prime Minister Narendra Modi na fongdokre. Mayam ba khurumjari adom neng biri bas Impact News ni ai pinki okram na hoji pungja si faubagi maroiba pauseng miyam da pizari. State asida sagadoriba National Sports University asi Prime Minister Narendra Modi da urep uyung tambina ba haijakre. Lakadoriba August thagi thakai loirakpada urep uyung tamduna saba hauragani haina Chief Minister Nongthombam Birena Fongdokre. Imphal West ki manung chanba Kautruk Senjam Chirang amasung Senjam Khunau hairiba khul ahum asi lam sarup punsin duna sagadoriba National Sports University ki mafam adu yengsenbada Chief Minister na wafam asi fongdokhibani. Chief Minister Birena Makhatana India ki amatangairiba University amasagadoriba si state asida lairiba sanaroi singi khallaga Prime Minister na laurakhiba achouba khongthang amani. Election isingi chauna urep uyung tambada thengthakhibagi wa khaktani. University asi sabagi matangda lamgi oiba chayetnaba amata laite haiki. National Sports University safam adu yengsendringai mamangda mafam adu ki miyamna Chief Minister Birena Luchingba, PWD Minister TS Biswajit, YAS Minister Letpau Haukip, MLA Haikam Dingo, MLA Susil Ro, Chief Secretary RR Rasmi Yauba, Kongbu Adu Bu Taram na Oki. Chief Minister da mafam adu ki miyamna Sports University asi athuba matamda sahaba hobinaba taksin batana natana lam kakthokliba Mioi Singh asigi matieng pangbinanaba wafam thamki. Chief Minister nasu miyamda University asi athuba matamda saba hauragani miyamgi mateng pangani haina thajaba piki. Miyamna makhatana lambi thong sembinaba PWD Minister su dasu taksinki. Minister nasu lambi thong semjingani haina thajaba piki. Jatahi hunbaga koi tambadi hogdorobani university je koi start hogdorobani madugi damta koi khumala pakal loina sem sabal lore haununa bagi building sing kari office oina ba khona ba loina koi already koi finance department kana planning dagi 5 crore pir kanda semba saba khotpa loi lore ai honorable prime minister laga to boys mayam nasu Manipur gi miyam daina appeal tongning si sugumba ma amata ngai ba potsak ama Manipur praja gi damta Manipur gi sanaroi sing bu khangbiraka Manipur gi sanaroi sing ngasi Bharat ki damta prithvi da saktak na poraiba laurels madugi mayam se mana matum mingset mayam se khangbi na tawrei sigi damta koi prime minister lakpa kanda ai koi mayam sangna receive toksi aduga prime minister lak na busu koi mayam sangna request nominasi Yengsen Kokchat adugi khudong chaba lauraduna paumi singda Chief Minister Birena Churuchanpur da dengue swine flu Japanese encephalitis santorakpa adu yengsinanaba amasung sokhallaba henglep khulgi khunja sing layenganaba health director na luchingba Dr. Taramanga paramedic sing yauba mioi kuntrana saba team ama changkre haina fongdokhi ngarang faubada mioi cha marom henglep taki puthokre lemhoriba mioi sing puthoraknaba ngasi gari thajinkre Hauzik Churachanpur gi youth hostel da medical team aduna leiduna layang pathap chathagani Laina makhan sing adu Myanmar lom dagi launarakpani medical team ama changkhrabani na karimta kiningai oidre haina Chief Minister Birena makhataki airport daga laiba khoi gi fever yengna ba machine do adu paiba team mama more gi check post lairani ziri gi check post ama lairani aduga maroina Churachanpur gi behangi area da su hairi mampham homje thammakanda Myanmar rom dagi kari dagi sumaina fever si laiba sumba laina sida chenaba laiba mi lakpra je khoi check toba ngasi dagi hograni haitare hekta chahi tara manga kunjida de Manipur je punglang langna semam budona hekta loirabdo ngangi mayam tabirongani adu tawkanda di Shaktiman bok changba ya da lambi akoi keno da thengnari sini henglep ta ju Shaktiman bok changba ya ba leiramdre na haida aduna Manipur gi singi area da haibai wani Singmi Praja Singh Warurise Amarom the Mia Satina people so labor. Live government Sigi, my the works minister of me, priority Sugumba areas the priority Pirkanda Lokana Honobudo, Amaduni. Chat
ꯆꯠꯂꯤꯕ ꯆꯍꯤ ꯏꯪ 2018 ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯎꯠꯇꯨꯅ ꯂꯥꯏꯔꯕ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯦꯔꯣꯔꯤꯖꯝ ꯀꯥꯡꯂꯨꯞꯀꯤ ꯈꯦꯠꯅꯕ ꯅꯥꯏꯕ ꯑꯃꯗꯤ ꯏꯁꯥꯒꯤ ꯈꯟꯕ ꯊꯥꯗꯣꯛꯇꯨꯅ ꯑꯅꯧꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ऑल इंडिया रेडियो दा संदोकपा मन की बात थौरमदा वा nganगलदुना महाकना वाफम असि फोंदोखिबनी। हिरम असिगा मरी लेनना लाक्लिबा ऑगस्ट 9 दा संकल्प से सिद्धि अटेनमेंट हाइबा मेगा कैंपेन अमा हौदोकलगनी। मसी चटलिबा चही मंगा असिदा मपुंग फाहनगदबनी हाइखी। प्राइम मिनिस्टर ना हाई इंखलकलिबा नहा अमसुंग महैरोय लुपसिंग अमदी एनजीओ सिंगना अनौबा आइडिया सिंग पुथोकननबगीदमक कांगलुप खाइदोकतुना खन्ननैनबा मथौ ताई। ngasi chahi manga gi matungda leibak asina ningkha tamlakpa chahi 65 suragani amadi august tha asi leibak asigi oina awonba purakpa tha ama oiduna lakli haiki goods and services tax gst asi khunaida awonba puraknaba thawong amani haina prime minister na haiki gst na lalolitik tawbada hanadagi laithok halle haina su phongdokhi मोदी ना मखा तारदुन हाई लेबाक असिगी हराव कुमई असिना मियोय अमबु खुनाइगा समना हली हराव कुमई सिंग असिना कुमईगी नुंगाइबदा लाइरबा इमुंग सिंगना सेल ताननबा लंबी सुपीरि हाइकी अहानबा ओइना नुपी सानरोय सिंगना वर्ल्ड कप ता माई पागलक्तबदा लेबाक असिगी मियोय मिलियन चाम कुनमंगा ना सरुक यादुना नुपी सिंगबु थौना हापीबा उबो फंगी हाइना प्राइम मिनिस्टर ना हाइकी प्राइम मिनिस्टर ना लेबाक असिगी मियामदा इंडिपेंडेंस डे नुमित की स्पीच का मरी लेनबा मागी मोड माई GOV नत्रगा नरेंद्र मोदी ऐप ता पिबिरओ हाइना वाफम सु थमखी। मणिपुर पार्लियामेंट्री कॉन्स्टिट्यूएंसी की MP डॉक्टर थोकचम मैनना आइडियल टीचर्स ट्रेनिंग एकेडमी ngasi संगाख्रे आइडियल पीपल सोसाइटी ना स्पॉन्सर तौदुना लिंखलिबा कॉलेज असिदा बेड सोशल वर्क न चिंगबा तोंगान कोर्स सिंग तंबा फंगनगदौरी मणिपुर यूनिवर्सिटी ना सखंगलबा सजीवा जेल गेट खोंगनांग मखोंग द लैबा कॉलेज असिगी हंतकी एकेडमी सेशन असिदगी हांगबा हौरगनी लाक्लिबा ऑगस्ट थादगी कॉलेज असिगी सेशन हौरगनी। हंदक इकुई कुइदना खोंगमनगी मफम कयादा पाक्तकनना इसिंग इचाउगी अवाबा मायोकनखिबदुगा मरी लेनना खोंगमन मंगजिलदा लैबा MS साउंड एंड इलेक्ट्रिकल एंड नसिंदुना नोंगमगी ओइबा फ्री हेल्थ कैंप अमा खोंगमन जोन 1 दा लैबा हिदांग मयुम मंतोपता पांगथोखरे हेल्थ कैंप अदुगी सरुक अमा ओइना खोंगमन जोन 1 अमदी जोन 2 गी मनुंगदा लैबा नुपी अंगांग यावना मियोय कया हेल्थ चेकअप पांगथोखी लोनना लेमना हिदाक लांगथक येंथोखी। थौबाल डिस्ट्रिक्ट की मनुंग चन्ना इसिंग इचाउना सोखनख्रबा मियोय सिंगदा सेकेंड असम राइफल्स ना फ्रेंड्स क्लब थौबाल का खुसम नदुना मेगा हेल्थ कैंप अमा थौबाल मेला ग्राउंड दा ngasi पांगथोखरे हेल्थ कैंप अदुदा असम राइफल्स की तोंगान डिपार्टमेंट की डॉक्टर सिंगना माइकई अदोम दा लैबा मियोय कया की हेल्थ चेकअप तौखी लोइनना हिदाक लांगथक कया लेमना येंथोखी इसिंग इचाउ नंगदुना अवाब तारबा कयागी मतेंग खरदंग ओइरबसु पांगबा ngamlabadi हाइदुना मेंबर तरेत ना साबा फ्रेंड्स क्लब ना कन्ना होटनबनी हाइना क्लब असिगी सेक्रेटरी वाइकोम सामसन ना इंपैक्ट न्यूज दा फोंगतोरखी पनबा याबदी क्लब असिना इसिंग इचाउ नंगखिबा मफम कयादा इसिंग लीटर लिसिंग कुनमरी हेना अमदी चाना थकननबा पोलम कयासु येनबा लैख्रबनी। डॉक्टर अयाम्बा फ्लड एफेक्टेड होइबा जगह सिंगसिदगी लाइबा पेशेंट सिंगजी ग चानाबा डॉक्टर मसिंग सुना कोइना याम फजना सिंजबा गमजबा एबा प्रजा की सेवा तौबा गमजबा जे कोइ लाइबा फबनी कोइना अंगम बखरा दंजु फ्लड एफेक्टेड पीपल सिंगदा कोइना मतेंग पांगजबा फ्रेंड्स क्लब की लाइबा फबगलोइना आसाम फन कांगपुने जे मोइना मु फहले ऑल कोइ की लाकपिबा प्रजा पुनमकना सैटिस्फाई होइना चतखिबजे ngasi कोइ की फ्रेंड्स क्लब ता सुकी मति खराउस स्टेट की एम्प्लॉई सिंगदा तरेत सुबा पे पीननबा थौरांग लेट्री हाइना लेकाकना फोंदोखिबबु स्टेट असिगी अहल ओइरबा पेंशनर अमदी फैमिली पेंशनर सिंगना थमोय सोकना पेंदबा फोंदोकलकली हाइना मणिपुर स्टेट पेंशनर्स यूनियन की चेरोल अमना हाइरकली
ओइरक्लिबा फिबम असिदा तरेत सुबा पे अथुबा मतमदा पिथोकपिनबा पेंशनर सिंह अमसुंग एम्प्लॉई सिंगना मखल मखा कयागी खोंजंग चंगसिनबा सेम सारक्लिबा असिदा लेबाक इरांग थोकपा पामद्रबा चीफ मिनिस्टर बीरेना लुचिंग बलेंगाक असिना अथुबा मतमदा चटनाहनबिनबा पेंशनर सिंह के माइकैदगी चेरोल असिना हाइजरकली Border Trade Chamber of Commerce amasung Tamil Sangam Morena Chief Minister Flood Relief Funda mateng pangnanaba Hawaii Mairong bi beg chamri ga marfumanga Imphal tamna purakre State asigi handaki ising ichawda chana thaknanabagi awaba taraba singda mateng pangnanaba organization ani asina khongthang asi paikhalakpani punna kilogram lising tarani thoiga changwa oigadaba Hawaii Mairong bi beg chamri gan marfumanga adu truck amada ngasi ayuk pung tara taba matamdagi Imphal gidamak chatki. Today we are happy to announce that we are donating 1 truckload of dal comprising of 485 bags to the flood affected victims in Manipur. This is just a token gesture. Whatever we can do, we have done, and I hope this will fulfill at least some of the difficulties that the people are facing. Manipur gi mafam kayada thokiba ichauna awaba tahallaba lebak miyamda mateng pangnanabagidamak Chief Minister's Relief Funda hapnanaba Imphal gi ngari galida business tawriba singna lupa lakh amadi Kakching Municipal Council na lupa lising yangkai Chief Minister N Birenda khusinakre luang sangbam dagi nongthombam budhanasu lupa lising ama hairiba fund asida tengbang pirakre Mahesh Jain MS Variety Traders Complex Thangal Bazarna lupa lakh ani The Manipur Government Aided School Employee Coordinating Committee na lupa lakh ama lising tara The RSUWO Branch Unit Social Swap Development Laifam Khunong nasu lupa lising yangkhaisu tengbang pirakre Pumnamak asi paladuna Chief Minister Secretariat na thokpa cherol amana CM na tengbang sing asigidamakta su thagat pa phongdokre haina khangalakli Kanglei Park Students Association na ILP ga mari lainana mitopta lengak sinaba yaroi haiduna sangsillakiba khongjangi saruk am oina ngasisu wakat mifam chathari Mahiroi lup asigi lamjing makhada Sagolbangi mafam kayada khongjang adubu saugatladuna wakat mifam chathaki Sagolban Bijoy Govindada mafam adugi nupi kayana saruk yaduna wakat mifam chathaki Sagolbam Nepra Menjor Laikai desu wakat mifam chathaki wakat mifam adu mafam adugi Maira Paibi Singna Nepra Menjor Laikai gi community hall da chathaki bani Nepra mamang laikai desu ILP politicized tawganu haiduna wakat mifam chathaki mafam sing adu da chathaki ba wakat mifam adu da Manipur da ILP chana halu mitopta lengak sinaba yaroi chathariba assembly session da ILP gi wafam puthok tuna khanau haibana chingba kaya thaba play card sing sizinaki Yoga Center amangasi Imphal West ki manung chana laiba Salam Kangjaibung Community Hall da hongdokre Salam Youth Learners Club Bharat Swabhiman Trust and Patanjali Yoga Samiti Imphal West na sinduna Yoga Center hangdokpagi thoram adu pangthokibani Yoga sanabana pukning wakhal hakchang leitana leihanduna leinatina kayadagi ngakthokpa amasung kokhanba ngamgani haibagi wakhalonda Yoga Center adu hangdokibani Thauram aduda State Planning Board ki Deputy Chairman S. Rajan Singh, Bharat Swabhiman Trust Manipur State ki Raja Pravari KSS Gopendra Singh, Awang Khunau Gram Panchayat ki Pradhan amasung Yoga sanaba pamjaba miyoi kayana saruk yakhi. Thasigi taradagi hauduna numit kunmathoini chupna chatharakiba Kanglei haraubagi workshop ngasi loisinkhre Lining thau sanamahi temple board na sinduna chathakiba workshop adu Manipur Rifles ki complex da laiba Lining thau gi laisang haying khongban ufong yumphamda pangthokibani Lamdam asida chatna pathap ki wangbada masa masagi apamba maongda lai haraubagi chatnabi ama lakliba si kannanaba sanamahi temple board na Kanglei haraubagi matangda yetnaba laitana warep kharasu lawkhre Warep sang adugi manungda maru oina numit thaban faba tatnaba amasung thasi oidaba numitta lai hauba
lai haugadaba numittugi ayukta lai fi setpa haibana chingba wafam kaya warep oina lawki workshop loisanbagi thauram aduda lining thau sanamahi temple board ki president oiriba art and culture minister L Jayanta Kumar amaiba amaibi pena asaiba singh amasung lai gi thaugal tauriba thaugal loi kayana saruk yaki lai jo khaba pai kusin na tan report sin do na khomji tasila tungda la kata bataram suron geli habi ko thapo namam kagadi adu suamu patan sin do bahai muslim sin quran christian sin bible hindu sin kale do na ko bisam lai habi habi thong na kan ho na so kemile ta ko do pa sakabi robelo ba amasung atop akhang ahi mayam sina nang isimu wala me isim hatsi mala chumoira nang isimu he mala isim khatpa chumoira habi mayam mamanda thamana magi tarum tasim to adu ma khatam ngar ko potama thamda ona jabda sajo bibi ko ma Manipur Friendship Organization ki thomi singna fagalakpa local market ta lupa lising yang khairom ki mamal oigadaba hidak managi potok sing mai thaduna manghan khre Jarda khaini talap na chingba hidak managi potlam sing adu haukiba numit nini humni gi mamangda khwairamban kaithel gi ngari gali da dealer oina leiba nan manipuri sing da ki fagat khibani fagalaba potlam sing adu ngasi babu parada leiba organization asigi office ta paumi sing gi mamangda mai thaduna manghan khre mayai ka bachinjak sing maru fangna muthatnaba lamdam asigi miyamna mateng pangbiu haina Manipur Friendship Organization asigi president SM Ahsanna appeal tawrak pakalonana oinam sawumbungda yu thaklubagi mi ani siraga kayana laikan nakhibagi thodokpu nungaitaba fongdorakli Sendong Pangnabit Karbawala sing masing sing Chogum Hangal Masidagi Topiu Labak Tiba Todo Amada Yungo Tobadagi Lake Hidapsing to Matanga Mafronam Noitaba Pondokse the Masigi Marueba Maramse Ekogi Taina Pipons in a season ramba Yungo se Hidaki ena season ramba Haksang Panabagi season ramba Polamasang asi Sungiba Singna Karbawala on top of the chemical Kaya Puto Hapsan Duna Yamna Hena Tuna Putopayaba Adumbo Winabagi Makta Honor Padagi Todu as Tokpra in a quiz Singnazay. Matam amagi Manipur lengak na Manipur miyam da khusin nakiba haipoza donang park ngasidi laibak thiba fibam da leiri. Imphal City matakta laiba park oirabasu ngasidi mari leinaba authority na mityeng changba wat padagi miyam gi fattaba pot hundokfam oire. Park asida leitengi oina thamliba ising chaibi launa ganba leina kaya sandorakpa ngamba kangi marum kokfam oire. Paki akoiba narak mongsong na pangthang thalle matam khara ki mamangda nong marang kaina takiba tuna maram oiraga pak asigi phivam asi amukasu sokchanbagi machak oiri nakalamaromda pak asigi asongba narak mongsong gi khudong chaba lauduna fattaba thabak kaya taunabagi mafam amang oirakadra haibagi akibasu manak nakpada lariba miyamna faunari Panba yaba amana pakasida Manipur gi freedom fighter ama oikiba haipoza donangi mitam miyamna wana taknaraba matungda kumjali singaniga supna taramanga gi August 18 luchingba sigi marfumari suba dead anniversary da matam adugi lengakna Manipur miyamda khusinakibani Tentha Zilla Parisad ki member na miyam gi mingda thabak sudana suki haiduna achauba senfam lawthokiba member asi lengak asina faraga chairak piyo haiduna wakat mifam chathakre wakat mifam adu mafam adu ki miyam na tentha mayai lekai da leiba Kangla Youth Club ki mamangda chathakibani wakat mifam adu da saruk yakiba Kangla Youth Club ki member M Rajesh na Jilla Parisad ki member asina mafam asida chahi nifu gi mamangdagi leiraklaba miyam gi pukri achauba amalai pukri asibu English singaniga supna tara tarukta member asina work program da haplaga lupa lakh tara mari hena lawthoklamle he nangaklibadi member asina pukri tawbagi namada sel lawthokibana English singaniga supna tara taruktani aduga pukri semjen bagi sel lawthokibana English singaniga supna tara mari dani haina fongdorakli member asina aikogi order number 25 July 2016 da haiba order sithoki kamaino haibu construction of public pond at Tentha Pukhi achuba
with fencing and staircase havni aduga koi haiba pukhi choboje masida fencing tawri base masiju pra full tawunte khara khaktani aduga staircase mana saina haiba marije saba karimta leite aduga mana haiba pukhi chobo ten thamel kaida leiba pukhi si mana tawi haiba ji oidabwani Prime Minister Narendra Modi ki mityang makhada lebak asigi nupi macha singbu kansi makhoi bu lairik tamansi haiba wakhalonda paikhat pa national campaign Beti Bachao Beti Padhao gi matangda awareness program pangthokre thauramasi Beti Bachao Beti Padhao BJP Manipur Pradesh na sinduna Palace compound da leiba Sri Govindaji Lai Sangi campus manung da leiba community hall da pangthokibani thauramasi da saru yakhiba BJP Manipur Pradesh ki convener L Lotikana mama mapa singna machanupi pokpada haraudaba amadi hanthana khanbagi mathau tade nupa nupi khetna balaite haiba wakhalon pokpiu nupa na tawba ngamba thabak khudimak nupi singna su nupa dagi tadana tawba ngami haiki Jandhan Yojana gi matangda mahakna phongdokhibada account asi hanglaba matungda miyamna sale transaction tawbagi hainabi thambiu Center government ki makhada apikpa sendoida nupi singda piba loan kaya marum lai Lamdam asigi miyam ayambana loan matam chana singbagi hainabi asi chenbigadabani haiki government na piriba kanabasing asi mapung fana launanaba loan singbagi hainabi thambiyu haiki campaign asigi saruk ama oina center da paliba BJP na luchingba NDA government na nupi singi damak paikhalakliba mudra yojana sukanya samidhi account maternity yojana stand of India gi matangda convener asina miyamda awareness piki Ngasigi thauramadu ningthau laisemba sanajau basu saruk yaki Beti Bachao Beti Padhao ki makhada Prime Minister na puthokpa yam phajaba scheme ma Sukanya Samriddhi account haiba nupi macha chahi tara gi makhada leiba singna mama mapa na yaubi ga toba icha nupi sigi maming da hangbi ga toba account ni lupa lising amma khaktang tham ga toba chahi amada masi post office ta hang ga tobani masi ki scheme se ga toba gi sem ki bando icha sina hayeng mapung marai phara akanda chahi tarani pan subakanda paisa si tangkhai lo thokpi ba yagan full di yaroi full di chahi kun ma thoida hayeng angang sina chahi kun ma thoi subada lak taru kalising humda manga phanghan ba dugum scheme ni akhoi icha na pi sing se phajana boise laila su taman bagi masi paisa gi scheme music laire icha na pi angang oina pokpa sing si phajana sembi sabiraga makhoi si po e hai bagi nung nang bigano wakhan polum lei bigano phajana sembiyu Takial Khongbal gi lambi asi achauba kongkhut kaya marang kaina leibata natana electric pole singda mai than labana numidang gi matamda aduki matik khudong thiningai oire Imphal city dagi kilometer ahum gi radius ta leiba mafam oirabasu chakhat thorang gi lamdadi adukki matik sothari Takial Khongbal gi lambi asi Nambul Turel gi hek tainana leiba amadi lambi asi gi mataida asongba uwa kaya hausin bana mai thandana leiriba lambi asida accident thokpagi chang hengalakli mafam aduki miyamna thengnariba awat pasing lenga ki mafamda chapchana yauhannabagi pandamda semkiba Takial Khongbal upbringing committee na ngasi lambi asigi kongkhut sing mensinba amadi uwa sing kokthokpagi thabak paikhatkre Hiramasi ki matangda committee asigi president Wakambam Ibom Chana chahi kayagi mamangdagi Takial Khongbal gi lambi asi phibam chadana leirakli Nongjutha matamda leikhom leinangna gari chathok chasin tawbada awaba oibata natana lambi asigi mataida khariba Nambul Turel gi retaining wall asisu quality maintain tawde Nongjutha matamda Turel asidagi ising hek patharakpaga ising chenthabam leitabana Takial Khongbal gi akoibada leiriba mafam sing ising ichau gi awaba mayoknari haiki Panbayai Patsoi Assembly constituency gi manung chana leiba mafam asigi miyamna thengnariba lambi thong amadi ichau gi awaba sing asigi matangda mari leinaba singna miteng changbinaba assembly constituency asigi MLA na chatliba assembly mikhal asida mari leinaba minister gi pukning chingsin khibasu leikrabani Teng Khongban Lafapam Mapadagina
अखोई तयंग खोंबांग की मनिंगी सिंगांग मपाबोक से असुगी मतिक फिबम सोक्तना लंबी उवा हाइदबा हाइद खोततना होजिक बोंगसोंग सिंग कक्ततना जंगल कटिंग तौदना अखोई लंबी से मेंटेन तौनो होनरी हाइबा सिंग असे होजिक लेबा सरकार असिना कोई प्रजा की इंटरेस्ट ता तयंग खोंबांग लेबा प्रजा की इंटरेस्ट ता अखोई सुंगसोई सोदना प्रोग्राम हापिदुना अथु मतमदा सिमब्रेकन हाइ थाजबसु लै अपब्रिंगिंग कमिटी ना मखन मखा कया गे प्रोग्राम सिंग संगलप मतमदा अखोई मयाम लेकाय अमदी लेबी लमदम सिग लेबीबा अदि गवर्नमेंट सिना अचौबा cooperation PBU sojo PBU hai bom je committee me kedi thamjari All Manipur United Clubs Organization gi matam sangna thabak tawrakpada machang oiba wakhalon kaya puthoklamaba amadi ason anagi michangda ichang thauna leina mateng pangbiramba nongmai them ibohalna ikhang khangaudana leikidabada loop asina thokpa cherol amada thamoi sokna nungai taba phongdorakli Madang swai se break ama lausege Manipur amadi malem gi tongan ba I pau single loina nai khoi break te gyam tuna hanjarake impact news pu mi eng ta duna lebiu mayam ba muka na taram no okchari bulletin asigi makhata ba pau miyam da pizari Uripok constituency da National Food Security Act napsa ki chakthung mapung fana phangalu haiba demand da ngasi constituency asigi miyam na wakat mifam chathakre Uripok nupi apun baluf UNAL na sinduna wakat mifam adu Uripok khoisnam lekai da chathakibani wakat mifam adu da sarup yakiba UNAL gi convener thaudam Jivan Latana impact news da phongdorakpada constituency asida haukiba chahi sigi October thadagi chahi sigi March tha faubagi punna tha taruk ki cheng amasung atai potlam sing amata phangtri Card holder amada cheng kg manga phanghalambadusu BJP lengak laklaba matungdadi kg mari da hanthaduna chahi asigi April thadagi June tha faubagi phanganki haina phongdokhi tha khudingi phangfam tokpa potlam sing asi phangdana leiringai cherak asida cheng kg masing sudana phangan ba haibasi chinna lawfam thoi lairaba miyamda yenthoknana ba government na pitharakpa potlam sing lanai miyoi kharana hurana lada seasonarabra haibagi chingnaba leire haina su phongdokhi card holder khudingmakta cheng kg masing suna phangan biu miyamda pithoktana leiriba kerosene su athuba matamda liter masing suna phangan biu haina mari leinaba singda akanba wafam thamlakli National Food Security Act haidana laibasi National gi thakta lakpa adugumlaba ek amage makhada lakpa potlamni sigi marum sida moina ek sida singnarakpa amadi ek sibo thugai bane na khallaga ex MLA hana oiramba adagi hauji hauji panbiriba deputy CM yumnam join su ek asibo thugai rabani moigi mathakta action lokhatpham thokpani ex nominee na Prajada phangan bigadabani atuba matamda aikoigi deputy semna praja punamakta phangan bigadabani bolam singa se phangalakta bataragadi praja miyamga loinana unalna akanba khongjang changsilakani Haukiba November thadagi chayasigi me faubagi napsa ki cheng amata Nambol Assembly Constituency ki miyamna phangdabagi mayokta ngasi Nambol Assembly Constituency Demand Committee Against Erratic PDS Supply under Napsa 2013 na sinduna Nambol Bazar Community Hall da miyamgi mifam galone na rally jatkre Assembly Constituency asigi napsa gi cheng agent singna FCI dagi kg amada lupa ahum da cheng leraga lupa kun manga dagi na kuntra da yonthok tuna lairaba singi hingbagi hakmatle anauba agent sintoknabagi thaurang tauriba chairak asida DC khangalamdana FCI gi officer amadi agent singna lawtuna raga June amadi July thagi cheng chingthokre hiram asida lengak asina action lokhatrabadi akan bakhongjang changsilagani haina mifam aduda saruk yakiba committee asi ko convener Victoria na phongdokhi akhoi hoje nambon kendra gi manungda agent gi matangda yam chayenaba adagi khwai maroina khoi agent gi damakta chalubadi nate cheng tha manga gi cheng mangre na cheng tanaba chatpada agent gi sinba yare na DC na order ma thole na pawdo phangakpadagi DC dai phangjarakpadagi khoi agent sinbagi cheju thajanjagi bani aduga iroi na cheng piona chalubasi de agent ju sillo na haibadagi khoi agent sinbai ju thajale nganjabani padi cheng je tha manga gi cheng je phangandraba akhoi akan ba khongjang changhalani aduga hadak lana tawgiba mari lainaba officer ani se masig e dandi pidraba akhoi di lemna chungtha thararoi habaje mayam
Ising ichauna awaba taraba mafamsing amadi ising thumjinduna awaba nangkraba imungsingda tengbangduna chingleibak thariba gari singna matam kharagi oina leibak thaba leplagani haina Southern Imphal Tipper Owners Association sitowagi cherol amana hairakli Masagi lamdagi leibak kotuna leibak chingbada department ki maikaidagi athingba piraktuna aki akhang nanghanba thodok kaya thoglakpadagi driver singna gari thobada asoi angam thoglakadra haibagi mi paiba pokle haina phongdorakpaga loinana hiramasigi matangda lona yaba maongda waroisin ama puraktri faubadi gari mapu sing amadi miyamna awaba khangminasi haina cherol asina makha tarakli Mahut ki Minister T.A. Shyam Kumar na Ando Assembly Constituency da lairiba differently able person singi damak MLA local area fund dagi lupa lakh kun kaithokle haina lauthokre Yairipo ki Tulihal Community Hall da pangthokiba Cradle for Disabled Union gi nipan lak suba mapokumon ki thoramda saruk yaraduna Minister Shyam Kumar na wafam asi lauthokibani Shyam Kumar na makha taraduna mi amabu hanthana khanbasi fatte Constituency adugi leiriba miyam amadi differently able singna huzikti ninghanbiraganu Social Welfare Department amadi mari leinaba minister ga tanaraga yaifana ba hotnagani haiki Thoramaduda Cradle for Disabled Union ki Chief Advisor Dr. Burhanuddin Imphal East ki Adaksha MD Badarur Lilong Police Station ki OC MD Riazuddin yauna miyoi kayana saruk yaki Constituency adugi differently able person singda khudol pot sing sutam ki Kata bertemu dalam mana tujuh besar, nolong proses saya tak nana, bagi Hindu satu hari. Aku ingin tahu yang mana sih tu, kau itu kamu isian, nampak, kong nama dia, ni nama pudra, ni pudra, ada kena tahu dia tapi pun tidak ada sudah. Pun maksud, jadi berapa sih biwa, aku mari isian. Isol mari kusiam, mana sih mesin thare, mesin nak ada, mapo amal dengan musim salah. Differently able person singa thengnari ba khudong cha da singi matangda nongmagi oiba khananai nabagi mifam amangasi Manipur Press Club ta pangthokre Handicapped Development Foundation Manipur na sinduna pangthokiba mifam asida warep kaya lawkre loinana mama mapa singi oiba lup semduna Manipur lengakta differently able person singna thengnari ba khudong cha da sing kokhanana ba taksin gani hairi Bisnupur District ki Manung Channa Oinam Bazar da Laiba International Innovative Institute ki Marirak Suba Foundation Day ki thauram ngasi Oinam Usak Khandabi Community Hall da pangthokre thauram aduda Oinam Assembly Constituency ki MLA L Radha Kishore retired ZEO Thoiba amadi Royal Academy of Law Oinam ki Principal L Jugeshwar na saruk yaki Thauramasiga mari lenana MLA Radha Kishore na haikibada education da lining laishon laira anang khaide maram aduna mina mibu chap manaba mityeng da yenglaba khakta da chawkhatpa khunai ama oigani haina phongdokhi Lol inat kanglon kanvalup likal kangleipa kaubalup ama nauna semle hairiba lup asi athuba matamda register tawbaga loinana khangatlaba thaupugadaba sing wasak lobagi thoramsu athuba matamda pangthoklagani haina lup asigi cherol amana khangalakli nauna semliba lup asigi moirang them naukhomba khwairakpam apanthau amadi paunam Thakababu lup asigi mathang sitna President, Vice President amadi Secretary oina khalle hairi Thoubal gi Khetri Sanglenda Lions Club Thoubal gi annual function cum induction and installation ceremony pangthokre Thauramadu Lions Club International gi District 322D gi hana gi District Governor Ais Manikumaram Lions Club Thoubal gi President W Ibom Chasu Sarukyaki Lions Club International District 322D gi Makhada Laiba Lions Club Thoubal Greater gi Lionistic Year 2017-18 gi Thaupugadaba Board of Directors gi installation thauram pangthokre Waikhom Mani Girls College Thoubal da pangthokiba thauramadu Lions Club International District 322D amasung Lions Club Thoubal Greater gi luchingba amasung member kayana sarukyaki Manipuri digital film bu awang bathakta pukhatna bagi pandamda child artist audition pangthokre
थौरम असी मणिपुरी डिजिटल फिल्म कया माई पाकना पुथोखरबा मिडफम प्रोडक्शन सिंधुना पैलेस कंपाउंड लेबा लमयान बसंगलेंदा पांगथोकिबनी मिडफम प्रोडक्शन ना अथुब मतमदा पुथोकननबा सेम सारिबा अंगांगसिंगी ओइबा मणिपुरी फिल्म अहुम मिंग ओइना पल्लबदा लाइसु तांगलई अमसुंग द कलर्स ऑफ नवा गी सक्तम लांगदौरिबा चाइल्ड आर्टिस्ट सिंग ngasi ऑडिशन अदुदगी खनगनी हाइरी ngasi gi thauram aduda film forum manipur gi chairman L Surjakanta vice chairman Oken Amakcham Manipuri film gi actress Tonthoinganbi amadi choreographer Setarjit Thiamsu jury member sing oiki Aibu Hinkora, Aibu Sikrora Haina Maming Thonba, Radha Krishna Film Production Banner Makada, Puthokadaba Manipuri Film Amagi Yaifa Thoni Thauram Ama Ngasi Hotel Nirmalada Pangthokre. Film Asi Krishna Kumar Guru Mayumna Puthoktuna Maming Leraba Aiba Herojit Nauroibamgi Story Screenplay Amadi Sairolda Te Salamna Lamjing Lamta Kadauri. Ngasigi thauram aduda Health Minister L Jentakumara Chief Guest amadi Film Forum gi President L Surjakanta Sharmana Guest of Honor oina saruk yaki. All India ki oina medical tamnabagi damak pangthokiba NEET exam da Manipur gi oiba result ki list da mari suba rank ta yauriba Neha Jain kauba mitop amana Manipur state ki quota launana ba khud thazilakpa desamna taraina laude haina cherol amada khangalakli loinana hiramasi gi matangda Manipur government ki mari leinaba health directorate na mapung faba enquiry ama tawbiduna hairiba mitop asibu MBBS BDS tamnabagi quota gi list gi lauthokadabani hairi lauthokdaba tarabadi yelhaumigi fangadaba chakthung ngaktuna thamnabagi damak changsinba yaba khongjangsing changsingani haiba cheksin wasu thamlakli Google na lairik ki mahut sinba yaragadi Prithvi asida nongmagi fongliba lairik sing asi fonglamloi School asida library ki kanaba leite hairagadi mahiroi singi mingchanbada laukhiba library fee hangdokadabani India government na pirakpa library sanabagi senthang lauroidabani haina Manipur Library Association malagi cherol amana hairakli Information Technology fangnabagi damak chaukhatuna internet na Kanaba kaya piri adumakpo India ki amadi Prithvi ki lairik hairiba mioi amadi politician amatana Google lairabanina library laitabasu yare haiba fongdokpa laitragasu Manipur gi luchingba singdagi taba asi yamna laibak thibani haina cherol asina makha tarakli Oza Singh ki transfer amasung posting asi mathau taba ki matung inna tawkhibani haina Education Minister T.S. Radesh yamna fongdokre Wafam asing mayang Imphal High School bu Higher Secondary da onkhuk tuna class 11 hangdokpagi thoramda fongdokhibani High School Kunmukti Higher Secondary da upgrade tauri amasung lecturer da promotion fanglaba oja singna hairiba secondary school singda mahiroi sing lairik takpiba mathau tari adumakpu hena oja mathau taba secondary school singdadi ahenba oja sizinabagi tangai fadaba matangsu lakani Amaromda education asibu hena chakot hananaba kana hotnariba chairak asida masa masagi khudong chaba kharagidamak mahiroi singbu lana lamjingduna khulai oina sizinaba si laibak thibani haina mahakna makha taki ngasi gi thauram atu da saru yakhiba mayang Imphal Assembly constituency gi MLA K Robindrona mahaki constituency gi mahiroi singbu M Tomchau Higher Secondary School amasung Bengun Higher Secondary School da masamak na sel puthoktuna mingchan bikhi Mitai Maitai bu India ki scheduled tribe list ta yahalu haiba demand tawduna scheduled tribe demand committee of Manipur na wakat mifam kre kai sampat lemazam laikai community hall da pangthokiba wakat mifam adu da saruk yakiba committee asi convener Mutum Churamani na fongdorakpada Maitai Mitai bu scheduled tribe list ta yahannabagi khongjang asi matam kharagi oina leprurabasu tokpadi nate Lamdam asigi yelhomi ama oiriba Mitai Maitai furup asibu kanjananaba amata ngairaba pambaidi furup asibu scheduled tribe lista chalhanba khaktana oiri
Nakal amaromda yelhomi haiba wahai asi Indian Constitution na sakhangde. Adivasi natraga scheduled tribe pu India government na recognize tauri fiba masida Manipur lengak na mitai maitai bu scheduled tribe list ta chalhanana ba athuba matamda center da thabiyo haina committee asina demand tauri. Maitai se sahi kun gi matungda maitai gi lamdam sidai da khoi gi chawthok chana leijari base leibham leiraroi haibasini masi makhoi su understand tawbi aduna athuba matamda any member amana House ta puthok pirakpu weragasu natraga cabinet na puthok pibu weragasu sungsoi soidana athuba matamda tawbirakani haibagi thajabadu phawbudi makhoiga unajaruba matamda thambiri ba wafam singduna aikhoida ngasi phawbudi ngaijari adubu politician haibase politician ni makhoida loina bak thajaba thambadi yade Manipur gi chanabi yama waina ihau tawdragadi natraga tias gi rasta kapna dragadi issue mata pass tawdaba issue mata solution poraktabaduna maram warkanda aikhoi ngasi phawbudi makhoina hairiba singdo chapchana thajaba thamme haibadudi ngamdri adubu yengba tai Car maning hanbada Nambul Turenda Tasin Kiba Mapa Machabu Thongna Fana Ising the Chongthaduna Kan Kiba K Sundar Amasung M Nanau Putaram no Kre Stern Students Club Nongmai Bungna Sinduna Makoi Bu Okpagi Thoramadu Nongmai Bungda Laiba Club Asigi Sanglenda Pangthoki Wangkai Assembly Constituency ki MLA Okram Henry Yauna Tongan ba Lanai Miyoi Kayana Selgi Mana Piduna Mathauna Faba Ani Bu Pukning Thawatki Hauki bachahi ki December mapanda Anauba district Tariat Siem Krabasu Bisnupur DC ki Hek Nakal Dalaiba Kulkarana Kangpokpit district ta Yauhanba Amadi Imphal East district ta Yaubayaba Mafamna Senapati district ta Yauhanba ki Thawong asi Administrative convenience nate political convenience ni haina Land Surveillance Committee Manipur ki convener John Langthasa gi Cherol amana hairakli Ngamkhai Yatpana Tapthaba amadi infrastructure gi report na hena loithokpa haibasi hana loithokpa haibasi maram chade loinana retired judge amana luchingduna district boundary demarcation tawrakadoriba sida miyam gi oiba wakhalo launabaki damak committee asina mafam sagadoriba asida miyamna su saruk yabiyu haina cherol asina makha tarakli hauzik sanabagi pau Wangoi Kendra Kangkhut A Taruk Suba Late Long Jump Kuber Singh Memorial League Kam knocked out Open Kang Tournament ki final changkre Lining Tau Sanamahi Kang Association Wangoi ki mityeng makhada Wangoi dalaiba Long Jump Laikai Community Hall da chathariba Kang Tournament asigi ngasi sanakiba ahanba semi final da match amada Wangoi Kendra Kangkhut A na Wangoi Kendra Kangkhut B Bu Panjil kuntra tara humdoi da yamna lakchana maithiba piba ngamki Imphal East ki DFO L Joy Kumar na mahaki apokpa ki mingda kachaba Kang tournament asida Manipur ki tongan ba kendra singdagi lakba Kang kutara humdoina saruk yari chathariba Kang tournament asigi hengsanagada anisuba semi final da oinam kendra Kangkhut amadi Nambol kendra Kangkhut ani na lamba taunaragani Bengaluru ki Sri Kantirnaba Stadium da Chanariba FIFA Asia Cup 2017 basketball da India ki nupi team na Kazakhstan bu humbudra manga humbudra humdoida maithiba pikre Division B ki final da ngarang India na kuntrama panda sothana lairuraba matungda fibam amuk fagalakibani Mai paklak pasida nungaiba phongdokladuna Basketball Federation of India ki President K Govindaraj na India ki team da lupa lakh tara piragani haina lauthokre India ki team ase hauzik Division A da changbagalone na FIBA Women Asia Cup ki mathangi edition da saruk yaragani Maharaj Kumar Ganendrajit Memorial Super Division Football League Tournament ki ngasi sanakhiba league match animak draw chatkre ngasi Khetrigaon da laiba ABA gi sanabungda tournament asigi sanakhiba kuntare Super League match amada Taramathoi Star Sporting Union Akampat ki sanaroi Pro Mariona match ki Taramathoi suba minute ta panjil ama chankraba matung YOSE Khurai Konsam Laikai gi sanaroi Azmir Shahana su match sigi nifu manga suba minute panjil ama chanduna match ki mayok nariba team animakna panjil amamam chanaduna draw oiki
चथरक्लिबा फुटबॉल लीग टूर्नामेंट की कुनिपान सुबह लीग तना ड्रॉक यारीपोक की सानरोई रतन मैच की तरानितोई सुबह मिनिटा पांजिल अमा चनख्रबा मतुंग निप्सो कईबी की सानरोई एन रामचंद्रना मखोई सोथना लेरिबा पांजिल अदु मैच से यांखई सुबह मिनिटा हंदोक्तुना मैच असी पांजिल अममम चनदुना ड्रॉ ओइखी इम्फाल ईस्ट डिस्ट्रिक्ट फुटबॉल एसोसिएशन की मिटिंग मखादा था की तरा तरुक की पांगथोकपा हौखिबा लीग टूर्नामेंट असिदा टीम 13 सरुक यारी हयेंग टूर्नामेंट की मखा ताबा लीग मैच अनि सानरगनी मरी सुबह मिस्टर इम्फाल ईस्ट बॉडी बिल्डिंग चैंपियनशिप ngasi वांगखई पूजा लंपाकी कम्युनिटी हॉल दा पांगथोखरे चैंपियनशिप असigi जूनियर कांगलुपता रॉयल जिम निंगोम थोंगी सानरोय एल थोइबना फर्स्ट पोजीशन ताखिबगा लोइना सर्टिफिकेट का कोनबा लुपा लिसिंग मंगा पीवाई जिम सिंह जमईगी टी सुरेश शर्मना सेकेंड पोजीशन ताखिबगा लोइना सर्टिफिकेट का कोनना लुपा लिसिंग अहुम फंखिबगा लोइना रॉयल जिम निंगोम थोंगी सानरोय लंथोइंगंबा लाइश्रमना थर्ड पोजीशन तादुना सर्टिफिकेट का कोनबा लुपा लिसिंग अनि फंकी चैंपियनशिप असिगी मास्टर कांगलुपतना एक्स फिटनेस वांगखई की सानरोय एल मोधु अमदी ओ ओजित अनिना फर्स्ट अमदी सेकेंड पोजीशन तारदुना सर्टिफिकेट का कोनबदा सेलगी मना लुपा लिसिंग अहुम अमदी लुपा लिसिंग अनि फंकी चैंपियनशिप असिगी यामना मरु ओइबा सीनियर मेंस की कांगलुपता वर्ल्ड जिम मोइरांगखोम की सानरोय एल हेनरी ना फर्स्ट पोजीशन ताखिबगा लोइना सर्टिफिकेट का कोनबा सेलगी मना लुपा लिसिंग तरेत सेकेंड पोजीशन ताखिबा रॉयल जिम निंगोमथोंग की सानरोय एल रॉबर्ट ना सर्टिफिकेट का कोनबा सेलगी मना लुपा लिसिंग मंगा अदुगा थर्ड पोजीशन ताखिबा केएफसी सिंजमई की सानरोय एस ललित ना सर्टिफिकेट का कोनबा सेलगी मना लुपा लिसिंग अहुम फंकी ngasi ऑल मणिपुर जिम्नासियम वेलफेयर एसोसिएशन की मिटिंग मखादा बॉडी बिल्डर्स एसोसिएशन ऑफ इम्फाल ईस्ट अमदी एक्स फिटनेस वांगखई अनिना खुसमनदुना पांगथोकिबा चैंपियनशिप असिदा या स्कूल असेंबली कॉन्स्टिट्यूएंसी की एमएलए टी आई सत्यबत्ता एडीजीपी पी डोंगेल आईपीएस अमदी बॉडी बिल्डिंग मसानगी मसक नायरबा मियोय कयाना सरुक याखी नेशनल लेवल पर कुछ इनका प्रॉब्लम नंबर की सीरीज है इंटरनेशनल लेवल पर आपने करता कुछ मनी होता है बट अच्छा बस वाट तो उन तो वो तक तो वो ही बस ऐसे शुरू करने बहुत अंदर मशी और की मॉडर्न टेक्नोलॉजी मैं आप सबको जरा तो बहुत बात की लंचिंग लंबा बात अपो मशी और बात सिंजा सिंजा बहुत मशी वो मैं आप सबको तो मिलकर वो इधर एनिमल जिम खुयाथोंग की तरा मंगारक सुबा मपो कुमन थौरम ngasi खुयाथोंग पोलेम लेकाई दा लेबा जिम असिदा पांगथोखरे मपो कुमन थौरम असिदा मणिपुर की अहानबा मिस्टर इंडिया ताखिबा नोंगथोंबा मैपाक मास्टर एथलेटिक फेडरेशन ऑफ इंडिया के नेशनल प्रेसिडेंट बी अंगौसना अमदी इंग्लिशिंग अमगा चमापन हुंबुद्रा मंगादा स्ट्रॉन्ग मैन ऑफ इंडिया ताखिबा पेबम रोबिंद्रो नचिंगबा मसक नाइबा मियोय सिंह सरुक याखी पनबे याबदी एनिमल जिमना लमदम असिबु मसा मउ फबा तिंजंग काइजंग दबा खुनाई अमा ओयहनबगी पांदमदा ngasi चही 15 की ममांगदा लिंखतुना नाहरोल कयाबु साना खोटनबगी लमदा लमजिंगदुना लाखिबनी लोइनना मियामगा लोइनना उवा थादुना अकोइबगी फिवम फगननबा होनबा खक्ता नतना चिंगतम अनिमक्ता लैबा खुंगंग सिंह अमदी महै तमफम संग सिंगदा जिम साननबा खुचु खुलाई कया लेमना फंगंदुना मसक थोकपा खुनाई अमा ओयहनबा एनिमल जिमना होनदुना लाखिबनी पुणे द पांगथोकिबा कुंट्रा मरी सुबा ग्लेन मार्क्स जब सब जूनियर नेशनल एक्वाटिक चैंपियनशिप ता मणिपुर स्टेट रिप्रेजेंट तौदुना सरुक याखिबा मदी मेडल लौरकपा ngamkiba मॉडर्न कॉलेज स्विमिंग पूल की सानरोय सिंह असि ओखरे पोरमपात लेबा मॉडर्न कॉलेज स्विमिंग पूल दा पांगथोकिबा थौरमदुदा मॉडर्न कॉलेज की प्रिंसिपल अमदी मॉडर्न कॉलेज स्विमिंग पूल की चेयरमैन डॉक्टर के बिरेन स्विमिंग पूल फेडरेशन ऑफ इंडिया की जॉइंट सेक्रेटरी बीसी सिंह मॉडर्न कॉलेज स्विमिंग पूल की चीफ कोच तेनसुबम अथौबा याउना ममा मपा ओइबा कयाना सरुक याखी ngasi ki thoromadu ki saruk amoina state asigi oina lemjaningai oiba medal kaya purakpa ngamkhiba es athauba maitaida khudol tamduna ikai khumna botki ngasi ki thoromadu da chai asigi jun thada pune da pangthokiba एक्वाथलॉन चैंपियनशिप ता सरुक याखिबा पुल असigi स्विमर मरी बुसु अचंब खुदोल तमदुना इकाई खुमना बोतखी
अरोबदा बुलेटिन से हेडलाइंस अमुक हन्ना मियाम दा थमसगे नेशनल स्पोर्ट्स यूनिवर्सिटी प्राइम मिनिस्टर नरेंद्र मोदी दा उरे उयुंग तंबिना हाइजख्रे ऑगस्ट थाखाई लोरपदा साबा हौरगनि हाइना चीफ मिनिस्टर बिरेन फोंदोख्रे फॉरेस्ट मिनिस्टर श्याम कुमार ना लोकल एरिया फंड की लुपा लाख कुन अंद्रो केंद्र की डिफरेंटली एबल पर्सन सिंगी खाकले हाइख्रे चटली बचाही इंग्लिश सिंगनी सुपना तरा तरेत असी लेबाक असीगी मियाम पुन्ना होनदुना अनौब लेबाक अमा ओहलसे हाइना प्राइम मिनिस्टर नरेंद्र मोदी ना फोंदोख्रे